India State Prime Minister na Mailem na Panghan Batarabadi BJP ki vote khombige Delhi ex-CM Arvind Kejriwal. Kadiguma Prime Minister Narendra Modi na luchingba BJP sarkar na India ki state singda Mailem na Panghan Batarabadi BJP ki vote khombige haina Delhi ki ex-CM Arvind Kejriwal na phongdokre. Wafam masi Delhi da pangthokiba Janata Dal Adalata wangangbada phongdokhibani. Mahana makha taraduna hai BJP double engine sarkar asi state khudimakta marai saitharakuna fail osilapagi fivam da lairabani. Handak pangthokiba Haryana amadi Jammu and Kashmir mikhalda BJP turaga ni miyamdagi kanaba loktholaga makhoi khaktagi nungainaba semba lairabagi mayokta leiba lengang haina su phongdokhi. Chennai de year so yengba lakhiba miyoi ahum leikhidre sani kuntra henbana laikanari. Guinness Book of World Records anana bangarang Chennai da pangthokiba year so aduda dehydration na maram oiraga miyoi ahum leikhidre chani kuntra henbana laikanakhre hairi. Year so asingarang ayupung 13 tarakpadagi hauraga nungthil pung ama fawba chathaki miyoi lakh 3 henbana sakhraba kalengi nungsada krikrik inana leptuna yengbana maram oiraga mafam adudagi thokpa phawba ngamdana wantharakhiba kaya amasu yaukhi. Thaudo asi Tamil Nadu Traffic Police na silangba matamda section ba watpadagi ni hairi. Kuki da pidanaba karbi singna Assam lengakta wakatkhre. Manipur da hokiba kumjali singani kulhumdogi me ahumdagi maitai singda langdaraktuna state asida pamdaba thaudo kaya masing thingamdana thokliba Kuki furup asi Assam ki karbi anglong da su asobo wathok ama oiragle. Karbi anglong da sangja phomlogduna leiriba Kuki sing asida lampidanaba karbi singna Assam lenga amadi karbi anglong autonomous council da wakatkhre. Karbi singya sobo organization ama oriba karbi lamen amagi mihu singna ngasi karbi anglong autonomous council ki chief executive member sing unaduna memorandum pisinkre. Karbi lamen amagi president kamsing hanse amasung general secretary liladhar terol na khuyek piduna autonomous council asigi chief executive member tuliram ronghang da pisinkhiba memorandum aduda hai Manipur da kanglu ki irang thokraba matung karbi anglong da changlaliba Kuki furuk ki miyoi sing asina karbi gi miyam da chauna nungnangba ama pohalle maram asina lanjengna riba Kuki sing asida lengang na lam amata piba yaroi karbi anglong da hauji changja pham logduna leiriba Kuki sing asi Manipur gi lan asi hek loibaga thindokhigadabani kariguma Kuki sing asida lampi thokluba tholabadi refugee sing asina district asigi demography amadi social balance ta chauna kaiba pirakani jerol aduna hai lanjena riba Kuki sing asi hauji karbi anglong gi singhason amasung khol bamon hill area da masing yamna changja pham logduna leiri mapung oina singhason amasung borjang member of autonomous council gi constituency singda masing yamna leiri asumna Kuki sing asina khunda leita duna leisin khrabadi karbi singi mapa mapu singna thambiramba lamda chauna singnarakani maram asina Assam lengang amadi autonomous council na matam chana miyeng sangbi duna khut thinjimbiyo miyobagi minungsi yenglaga makhoi bu matam kharagi changja pham pirabasu makhoi khulling duna leihanbagi mahutta temporary camp singda thamduna kumna senagadabani hairi KLA gi general secretary liladhar terol na phongdokhiba matung ina Kuki sing asina mafam asigi singdung oibagi khudong chaba logduna afaba makhal gi khulai sing paiduna leire masina district asigi law and order gi fibam da sauna kaiba pirakpa yai maram masina law enforcement agency singna athubada thabo paikhat hogadabani hairi.